Sinirok Puran Thaba Maitina Taram no Oxeri, USA ge Iran ge Khut Tanaba, Amu Hokre. Masikaram na Horopono have the Strait of Hormuz gi Matakta USA gi, Malem the Kwaidigi Favani, Hainari be USA gi Apasi helicopter ama, patrolling gi Damakta Pirami. Ikan Kangum the helicopter sir, Kairami, Adubu Pilotanigi, Punsidi Kanbang Amore Haidi. Hana Mamang di Irani USA gi Predator drone boy Basu F-15 boy Basu, Hek Kaptabaga, Iran gi Maiki de Gisu, Kaptari Haina. Pau Tadung Raki. Adubu Hadak Strait of Hormuz da, Kai di Apasi helicopter sige matang di Iran gi Maikidigi, Kari Yamata Pongdoro Paliti. Makoina Tugai Beni or Tugai Kidi Bu Haidabasu. USA President Trump Mamang the Makoi Gilan gi plane, drone Kai Basingase, Pak Pongdokti, Ized Mangani Haiduna. Adubu Hadaki Strait of Hormuz da Apasi helicopter, Kai Basigi Matang di, Mahaki Truth Sosanda Pongdoraki, Kari Haina. Tabagase Iran Tobani, Iran drone Kabalaga, Tugai Beni. Aduna Iran the Khut Hangani Haina. Equina Mamang the Langi Kulaigi video Siamba the Sukankre. Apasi helicopter da Manadaba Beren Makan Kayama Lay Hype. Apasi helicopter gi Matang says Saurak Matang Matang, Sumning Sing Minasi. Apasi helicopter Amagi unit Amagi, Maman Ase, Beren Manadabagi Matungina, $35 million dagi, $40 million mukpi. Adubu, Masida Kariyamata Yauti, Sumnagi Paibe Aba Kadishan Adugi Mamani Panjari Base. Masida additional equipment, maintenance package, training program, weapons, sensor amu hapsalagadi $52 million dagi $100 million mukpi haidi. Aduna hadak India USA defense dinama yanaki bagi mata do equina kangle. Apasi helicopter gi pun package USA na India da piri. Maintenance, spare part, maduda sinagadaba misaina singba long term agreement haibatari. Long term support haidabasuyare. Aduna masih maya mase pulap tharga India da sinariba apasi helicopter asigi unit amagi mamanase helicopter amagi mamanase $65 million dagi $100 million piramgani haina panari. India da AI-64E apasi helicopter kunipan sinari. Wari da laksi aduna asuk phakraba advance oi hairiba helicopter ase karamna Iran kapthari bano asin. Iran na phongdoraktraga USA na Iran na kapthabani hairagliba asina karino wahangni. Taseng na Iran na kapthabra. Natragana technical failure or Iran da Maranama Sirga Lantasan by Yanaba Manung da Sinarga, Tauba Tabagla Asini. Madam D. Trump na Yam na Tazana Iran na Tuaira Pani, Ponduragliba Asina Takpati. The Sengna di Handakilan Asida USA gave Predator drone, Kaidiba, F-15 Kaidiba, Apasi helicopter Kaidiba, Iran F-35 Kapta Gihaina, claim Toki Sulekre. Amasung USA Yam na, advance oi by Yam na Tang by UAB MQ-4C Triton. Unit amada $240 million piba asishu Iran kapthaki. Asumna apaba makangi USA na sa thoksariba atangba khulai sing ase malemgi defense power da military ranking data truk suba position da leiriba Iran hairiba leibak asina thugaira pa haibasisu angakpani. Masina USA ge defense company singda yamna sole. Ekoine USA ge F-35, F-16 Apasi helicopter atai defense weapons sing tangna leiduna karam ba leibak na sinei haibadudi khangle. Aduna Iran da tholiba thodo asina maram oiraga phare hairiba USA gi khulai sing ase leiba yonba hantargadoini. Ekoina leidiba asibu maman henjalaba jala piriba paisasiga potka sanadrabra haiduna. Asidagi USA gi apasi helicopter ase Iran na kaptharakpani hairakpadagi Iran da USA na military strike pung mari gi tawre. Maruoina Iranian defense sites singda landaraki. Maruoina telecommunication facility, radar abasung air defense system laiba mafam singda. Maruoina attack asa Bandar Abbas Port, Qasem Island, Khark Island, Sirik Town da tawraki. Amasung Iran gi capital city Tehran gi akoibada asoba pokhaibagi makhon tanaki haidi. Asidagi amuk Iran na gap laibak ta lairiba USA gi military base singda khuthanba amuk hore. Bahrain da Jordan da amasung Kuwait. Bahrain da laiba USA Navy gi Fifth Fleet Mana ma hairiba mafam asida drone landaraki. Video mate ase hapsaraki. Munna yengbiu labna namlaga thadorpo oibana video mate ado ani ahumlag yenglaga ugani karma mafam de strike to kige haibtu. Asumna Bahrain da landaraba matung Jordan da long range missile sinarga amuk landaraki. Al Azharaq airbase hairiba asida. Masida Iranian state media na claim tawri Al Azharaq airbase gi hangar da thamba F-35 ta attack tawrki hain.
Hangar akhangba isininaw singidi fare. Plane thamnaba sariba mafam adubu hangar hairaga khangnai. Kuwaita drone amasung ballistic missile sinaduna multiple USA ge amasung Kuwait ge military installation site singda landaba se sataraki. Masida Ali Al Salem Air Base, Ahmad Al Jaber Air Base amasung Al Azarak Air Base dasu landaba se sataraki haidi. Handaki matang asida USA pak lan asidagi na thokpa ngamlaroi. 2026 ta Israel gi election pangthokadawni. Trump nadi Netanyahu election leptabana phare haina phungdorpasu lai. Adubu lakliba 2026 ki election asida Netanyahu na Iran da leptana landaba Lebanon da Syria da hena lamloksan bangamlagadi kaba yabagi oithokpa se wangi. Adubu hairiba asida USA gi mateng sangi. Aduna Netanyahu gi di Middle East lan ase khara kuina songnaba. USA su handaba makhong nama putharaga leiba asini. Amasung Iran gi foreign minister Abbas Araghchi na su hairi. Mafam ase haibdi Strait of Hormuz ase lan songnariba mafam ni aduna foreign force singi su kudong thiningai ni haina. Aduna apase helicopter kairiba ase human error oiramba yai or samna crash tawba oiramba su yai. Abasu crossfire dagi oiramba su yai. Aduna asumba singa se thoktanaba Strait of Hormuz ase thadolaka satkhro asini. Makhata na hauji phawgi oinadi USA na Iran da khud amuk halaktari. USA hairiba leiba ase malem gi oina military power da number 1 da lei. Aduga sanction aroi bida thamjan biraba Iran maithiba piba ngamdi. Karigino wahangni sinirokshi. Masi asembaduni misang ama amagi wanate sinirokshing na su hena khangbiraba wafamni. USA gi power ling haiba ikhoina loina khangnarba yanarba wafamni. Makhoina lan kanna tawbada tha ama or ani asida lan ase mayona mada olhanba ngammi. Adubu Iran su geopolitics ki game ama Strait of Hormuz da sanari. Aduna karigumba USA na akan balan Iran da toksilakpa taragadi Strait of Hormuz ase Iran pura block tawgragadi malem gi economy kaya ama crash tawguduni leba kaya amagi. Aduga paliba president asigi wakal ase are palaiti. Ngahag leiraga ama haigani ngahag leiraga ama asigi wakalon manadaba magi ngahaki aningba apamba da thabak tawba. Haibidi aina apam da thabak tawgadabani noina hairapangai aina walaude haibagi wakalon adune hojik tawriba ase. Asina maram oiragani USA gi military department gi high ranking officer kayama hadak suspend tawkriba singadu. Aduna handaki amana amada attack tawriba asigi su satellite image thadona rakhini. Aduga kayam sengi haibdo khangba ngamgani. Maram di IRGC na su gab leibakta leiba USA gi target kun mathoi da landaki haidi. Jordan na su hairi Iran gi long range missile sing ado intercept tawki haina. Adubu Bahrain da tasanbagi video de aikoina ure. IRGC na claim tawri Jordan da F-35 thamba hangar thugai re haiduna. Adubu Jordan di hairi iduna intercept tawki haiduna. Adubu handaki Iran na khud halagliba ase sauna halai haibidi aikoina khangle. Bahrain da Jordan da Kuwait da aduba USA gi high value assets sing dani target tawragliba ase. USA na Iran da satharaglibadi pung mari gi operation ni haiba aikoina khangle. Karamba mafam da target tawri haibidi mamang da hujik panjakre. Aduna Iran hairagliba ase amuk hanna Iran da khud tharke haina khanganu. Amuk tharakpa targadi amuk ka hena akan mamong da khud tharakani khud halakani asin. Trump na mamang da phungdoki pasu laikre. Iran gi missile and drone ase 10 dagi 20% mukta ngai de haina. Iran masida muktaning gi base karino haibida aikoi gi hojik su kalli power ase. Missile and kamikaze drone watana lairi haibise tangningli. Hojik phawpa USA na makhata na reply piraktari. Piruraga lana se amuk sangthagiba matamda lana se sauthorpa yaba. Iran Strait of Hormuz da thau and gas puba jahaj khara lalan baya haliba se pura block tawkiba taragadi hena waba mo ohengadaba malim gi lebak kayamata. Asida mu Yemen gi Houthis sing yauksalakuna Strait of Babit mandap ase block tawrpa taragadi Saudi Arabia gi ju thau Red Sea phawrga puriba se pura block. Masi khangbanina khud thanarga ju khongpham kharadi hantoknaridana. Netanyahu da karama paidi asina maram oiraga USA lan asida Israel thadoklamlaga hankiba haibadudi tawroi. Israel na pamli USA na Iran da khud leptana thajanduna Iran se mapangan sonthahanba. Aduna peace din ase Israel na pamdi tawru haibisu yaroi makhata na USA Israel pulaga Iran da khud thajanba. Tanja asida hana tawriba adugumna Lebanon da makhata na strike tawba Hezbollah muthatpa Lebanon loksinba asini pandam haibabu. Hamas gi mapangan hanthakare Hezbollah su hanthanba matam saraga Yemen gi Houthis singsu hanthaba asini.
मसीसिंग असे हंथरगदी ईरान की मपांगनसु हंथरकदोइनी अदु ओइरगदी तपना तपना मिडल ईस्ट इजराइल की पावर एक्सपांड लम एक्सपांड असे हरगा पुरान थाबा मैथिना काइना नबया थंगनि जरी कंगलिपा इमाने याइफरे याइफमिनरसि थैंक यू सो मच पीस